ꯄꯨꯝꯅꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯐꯤ ꯐꯧꯕꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯝꯅ ꯐꯤ ꯐꯅꯦꯛ ꯐꯧꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯅꯠꯇꯦ, ꯅꯄꯥꯝꯗ ꯂꯩꯔꯤꯉꯩ ꯅꯃꯥ ꯅꯄꯥꯅꯒ ꯑꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ? ꯑꯁꯨꯛ ꯂꯨꯗꯕ? ꯀꯩ ꯋꯥꯇꯥꯅꯣ ꯏꯃꯥ? ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒ ꯄꯜꯂꯒ ꯋꯥ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯏ ꯇꯥꯕꯅꯤꯅꯦꯍꯦ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏ ꯇꯥꯕ꯫ ꯃꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯀꯌꯥꯝ ꯁꯣꯛꯍꯜꯂꯦ ꯍꯥꯏꯕ ꯑꯁꯤꯗꯤ ꯏꯃꯥ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ꯫ ꯀꯔꯤ ꯇꯧꯕꯒꯤ ꯁꯥꯎꯗꯣꯔꯤꯕ? ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯋꯥꯌꯣꯡ ꯆꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯥꯏꯐꯝ ꯊꯣꯛꯄ ꯆꯨꯝꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒ ꯑꯃꯨꯛ ꯀꯣꯊꯣꯛꯇꯅ ꯏꯃꯥꯒꯤ ꯁꯤꯈ꯭ꯔꯕ ꯅꯃꯥ ꯅꯄꯥꯗꯨꯅꯗꯤ ꯏꯃꯥꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯗꯅ꯫ ꯁꯅꯥꯇꯣꯝꯕꯤ, ꯃꯃꯧ ꯅꯨꯄꯤꯒꯤ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇ ꯌꯩꯗꯨꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ, ꯀꯌꯥꯗ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗ꯭ꯔꯤꯕꯅꯣ? ꯍꯩ, ꯋꯥꯔꯛꯇꯕ ꯃꯄꯥꯜ ꯊꯣꯛꯂꯛꯀꯅꯨꯅꯦ꯫ ꯏꯃꯥꯅ ꯍꯥꯟꯅ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤ ꯑꯩꯁꯨ ꯍꯥꯏꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯟꯅ ꯍꯧꯕꯅꯤ꯫ ꯃꯁꯤꯗ ꯁꯥꯎꯐꯝ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯍꯩ ꯆꯤꯡꯒꯟꯕꯤ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯆꯨ ꯇꯥꯗꯦ, ꯈꯤꯇꯪ ꯍꯦꯛ ꯉꯥꯡꯂꯨꯔꯒꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯃꯆꯤꯜꯁꯦ ꯈꯨꯝꯕ꯫ ꯈꯨꯝꯗ꯭ꯔꯕꯗꯤ ꯆꯤꯜ ꯑꯃ ꯄꯥꯜꯂꯤꯕꯁꯦ ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯄꯗ ꯈꯨꯝꯅꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯂꯣꯟꯊꯣꯛꯇꯕꯤꯁꯨ ꯅꯠꯇꯦ꯫ ꯏꯃꯥꯏꯄꯦꯝꯃ, ꯀꯔꯤꯅꯣ? ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯑꯩꯈꯣꯏꯅ ꯃꯧ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯏꯅꯦꯝ ꯏꯀꯨꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯍꯪꯒꯠꯅ ꯈꯨꯝꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯃꯤꯠ ꯑꯁꯤꯅꯅꯦ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕ ꯐꯥꯎꯕ ꯉꯝꯗꯦ꯫ ꯍꯣ, ꯃꯗꯨꯅ ꯅꯣꯏ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯋꯥ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤꯒꯤ ꯍꯛ ꯆꯥꯎꯅ ꯂꯩꯔꯦ꯫ ꯅꯨꯄꯤꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯏꯅꯤꯡꯇꯝꯅ ꯍꯤꯡꯒꯅꯤ, ꯏꯅꯤꯡꯇꯝꯅ ꯉꯥꯡꯁꯛꯀꯅꯤ꯫ ꯍꯩ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ꯫ ꯌꯥꯝꯅ ꯅꯅꯤꯡꯇꯝꯕ ꯄꯥꯝꯕꯒꯤ ꯋꯥꯔ ꯅꯪꯒꯤꯁꯦ? ꯀꯩꯅꯣ ꯏꯃꯥ, ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯕ꯭ꯔꯅꯦ? ꯏꯃꯥꯕꯨ ꯅꯪꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ꯭ꯔꯅꯦ? ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯃꯆꯨ ꯇꯥꯅ ꯇꯥꯅ ꯇꯧ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ? ꯍꯣ, ꯌꯥꯝꯅ ꯀꯥꯏ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯑꯩꯅ ꯍꯦꯛ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯆꯛ ꯊꯤꯟꯗꯨꯅ ꯆꯒꯠ ꯉꯥꯡꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯋꯥ ꯈꯔ ꯍꯦꯛ ꯉꯥꯡꯂꯨꯔꯒꯅ ꯑꯩꯁꯦ ꯆꯤꯟ ꯀꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕꯤꯗꯣꯏꯕ꯫ ꯄꯦꯜꯂꯦ, ꯃꯧꯒ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯍꯩ, ꯏꯃꯥꯕꯨ ꯅꯪꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥ ꯍꯥꯏꯔꯕꯒꯤꯅꯦ? ꯅꯪꯅ ꯇꯧꯕꯗ ꯁꯤꯃꯅ ꯐꯩ, ꯁꯤꯃꯅ ꯐꯠꯇꯦ, ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗꯤ ꯅꯪꯕꯨ ꯐꯅꯕꯅꯤꯅꯦ꯫ ꯐꯤ ꯐꯅꯦꯛ ꯐꯧꯕ ꯍꯥꯏꯕꯁꯤꯗꯤ ꯐ꯭ꯔꯪ ꯀꯟꯊꯣꯛꯂꯒ ꯃꯔꯥꯛ ꯃꯌꯨꯡ ꯅꯥꯏꯅ ꯐꯧꯒꯗꯕꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯄꯧꯔꯤꯕ ꯐꯅꯦꯛ ꯑꯁꯤ ꯌꯦꯡꯉꯨ, ꯁꯨꯠꯇ꯭ꯔꯤꯛ ꯃꯆꯤꯜꯁꯨ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯑꯔꯨꯕꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯃꯥꯒꯤ ꯐꯅꯦꯛ ꯑꯗꯨ ꯃꯈꯨꯠꯅ ꯁꯠ ꯂꯧꯊꯗꯨꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯌꯥꯝꯅ ꯉꯥꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯜꯂꯒ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯕ ꯅꯠꯇ꯭ꯔꯕ ꯏꯃꯥꯒꯤꯁꯤ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦ, ꯑꯩꯒꯤ ꯐꯅꯦꯛꯁꯦ ꯏꯃꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯐꯧꯍꯧꯔꯣ꯫ ꯑꯗꯨ ꯑꯣꯏꯗꯤ ꯋꯥ ꯉꯥꯡꯅꯗ꯭ꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇ ꯐꯅꯦꯛꯇꯨ ꯁꯠꯄꯤꯔꯝꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯅ, ꯍꯩ, ꯑꯁꯤꯒꯨꯝꯕ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯊꯕꯛꯁꯤ ꯇꯧꯅꯨꯅꯦꯍꯦ, ꯑꯩꯕꯨ ꯅꯈꯥꯒꯤ ꯑꯉꯥꯡꯗꯧꯅ꯫ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯈꯩ ꯑꯔꯨꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯤꯍꯨꯜ ꯑꯃ ꯇꯧꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯁꯤ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯜꯂꯒ ꯋꯥ ꯉꯥꯡꯂꯛꯄ ꯑꯁꯤꯅ ꯃꯑꯣꯏꯔꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯍꯥꯏꯅ ꯍꯨꯝꯅ ꯇꯧꯕ ꯑꯁꯤꯅꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯅꯦꯛꯇꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯃꯥꯒꯤ ꯐꯅꯦꯛ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯐꯧ ꯀꯥꯏꯅ ꯑꯩ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯅꯤ ꯍꯥꯏꯕ? ꯃꯁꯤꯒꯤ ꯃꯧ ꯑꯁꯤ ꯑꯩꯅ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ, ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯂꯤ꯫ ꯐꯩ, ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯀꯔꯤꯒꯤ ꯃꯥꯒꯤ ꯐꯅꯦꯛ ꯑꯁꯤꯕꯨ ꯐꯧꯕ? ꯍꯦꯔꯥ ꯃꯁꯤ! ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯂꯥꯡꯈꯣꯛ ꯃꯈꯥꯗꯨꯗ ꯐꯅꯦꯛꯇꯨ ꯁꯠ ꯊꯥꯗꯔꯝꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯁꯅꯥꯇꯣꯝꯕꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯆꯤꯡ ꯑꯃ ꯇꯧꯖꯔꯛꯏ꯫ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ
ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯄꯦꯟꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯅꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄ, ꯃꯆꯨ ꯇꯥꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯇꯕ ꯑꯁꯤꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯆꯤꯜꯅ ꯊꯣꯛꯅ ꯋꯥ ꯍꯩꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯃꯧ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯂꯥꯎꯅꯩ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯧ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯎꯅꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯣꯡꯃꯁꯨꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏ, "ꯍꯩ, ꯇꯥꯔꯕ꯭ꯔꯥ? ꯅꯀꯨꯒꯤ ꯐꯩꯖꯣꯝ ꯑꯉꯧꯕꯗꯣ ꯃꯗꯨ ꯑꯃꯨꯛꯇ ꯁꯨꯗꯣꯛꯎ꯫ ꯁꯤꯗꯩꯗꯤ ꯃꯊꯪ ꯂꯨꯍꯣꯡꯕ ꯄꯔꯦꯡ ꯁꯥꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯁꯥꯁꯨ ꯁꯥꯏ ꯉꯁꯤ, ꯑꯃꯨꯛꯇ ꯁꯨꯗꯣꯛꯎ." ꯃꯅꯦꯝꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯑꯔꯨꯕꯤꯅ, "ꯀꯩꯅꯣꯗ ꯏꯃꯥ, ꯑꯩꯁꯤꯕꯨ ꯏꯃꯥꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ? ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯧꯗꯕ ꯍꯥꯏꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯇꯜꯂꯤ, ꯑꯩ ꯉꯝꯃꯣꯏ." ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯕꯛ ꯁꯤꯖꯤꯟꯅꯔꯒꯦ? ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯕꯛ ꯍꯥꯏꯔꯒꯦ? ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯐꯤꯁꯨ ꯀꯥꯏꯅ ꯑꯩ ꯉꯝꯂꯣꯏ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ, ꯏꯃꯥ ꯑꯗꯨꯝ ꯁꯨ꯫ ꯑꯩꯅ ꯁꯨꯕ ꯌꯥꯕ ꯑꯣꯏꯔꯗꯤꯅꯦ ꯁꯨꯔꯗꯤꯅꯦ ꯉꯁꯥꯏꯅ꯫ ꯑꯩꯁꯨ ꯊꯕꯛ ꯆꯠꯀꯅꯤ꯫ ꯏꯃꯥꯒꯤ ꯊꯕꯛ ꯆꯠꯄ ꯑꯗꯨꯅ ꯂꯨꯕ ꯑꯣꯏꯔꯒꯅ ꯆꯠꯂꯨꯅ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯐꯤ ꯁꯨꯕ ꯀꯥꯏꯗꯤ ꯉꯝꯂꯣꯏ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ, ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯕꯔꯣ? ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯧꯕꯒ ꯀꯔꯤꯗ ꯃꯔꯤ ꯂꯩꯅꯒꯦ? ꯑꯣ, ꯑꯩ ꯈꯪꯉꯦ, ꯏꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯍꯥꯏꯕꯨ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯧ ꯑꯗꯨꯅ ꯇꯧꯒꯗꯕꯅꯦ ꯑꯁꯤꯅꯤꯅꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯦꯗꯅ꯫ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯏꯃꯥ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ, ꯅꯣꯡ ꯐꯥꯗꯣꯛꯁꯤ ꯃꯇꯧ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯗ ꯑꯁꯤ ꯌꯧꯅ ꯋꯥ ꯉꯥꯡꯅ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯑꯩꯁꯨ ꯂꯦꯝꯅꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯊꯣꯛꯄꯗꯤ ꯅꯠꯇꯦꯗꯅ, ꯏꯁꯥꯒꯤ ꯊꯕꯛꯁꯨ ꯇꯧꯔꯤ꯫ ꯃꯁꯤꯗꯩ ꯍꯦꯟꯗꯣꯛꯇꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕ ꯅꯠꯇꯦ ꯏꯃꯥ꯫ ꯏꯃꯥꯕꯨ ꯅꯣꯡꯃꯇ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛꯇ ꯐꯩꯅ ꯌꯨꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯕ꯭ꯔꯣ? ꯃꯧ ꯑꯃ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯅꯠꯇ꯭ꯔꯣ? ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯝꯂꯗꯕꯅꯤ꯫ ꯅꯕꯦꯝꯃ ꯑꯩ ꯑꯣꯏꯕꯒꯤꯅꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯂꯩꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯗꯤ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯋꯥꯔꯧꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦꯅꯦꯀꯣ꯫ ꯁꯥꯎꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯃꯤꯅꯤ, ꯃꯧ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕ, ꯉꯝꯂꯒꯅ ꯃꯧ ꯐꯩ ꯍꯥꯏꯕꯤꯕ, ꯉꯝꯗ꯭ꯔꯒꯅ ꯃꯧ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯤꯕ, ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯑꯩꯈꯣꯏꯕꯨ ꯁꯥ ꯁꯟꯗꯧꯅ꯫ ꯋꯥ ꯉꯥꯡꯕꯗꯅꯦ ꯃꯨꯟꯅ ꯈꯜꯂꯒ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯒꯤ ꯂꯥꯟꯗꯨ ꯁꯨꯃꯥꯡꯗ ꯍꯦꯛꯇ ꯆꯠꯊꯩ꯫ ꯃꯁꯤꯗ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ, ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ ꯍꯥꯏꯕꯅꯣ ꯅꯈꯣꯏꯕꯨ? ꯅꯣꯡꯃꯇ ꯏꯪꯅ ꯂꯩꯇꯦꯗ ꯇꯣꯝꯕꯤ, ꯇꯨꯃꯤꯟꯅ ꯂꯩꯅꯧꯀꯣ꯫ ꯐꯤꯔꯣꯜ ꯈꯔꯗꯣ ꯉꯁꯤ ꯅꯨꯡꯁꯥ ꯁꯥꯕ ꯑꯁꯤꯗ ꯁꯨꯍꯧ ꯍꯥꯏꯅ ꯅꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯨꯔꯦ, ꯑꯗꯨꯒꯤꯅꯤ ꯂꯥꯎꯅꯔꯝꯂꯤꯕ ꯑꯁꯤ꯫ ꯅꯪꯅ ꯉꯝꯂꯒꯅ ꯃꯁꯨꯔꯣ, ꯅꯪꯅ ꯉꯝꯗ꯭ꯔꯒꯅ ꯍꯦꯛ ꯃꯇꯣꯛꯎ꯫ ꯀꯔꯤ ꯀꯥꯏꯒꯦ ꯑꯗꯨꯕꯨ? ꯑꯃꯨꯛ ꯂꯥꯎꯅꯔꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ? ꯁꯨꯍꯧꯗꯕ ꯌꯥꯗꯕ, ꯑꯗꯨꯒꯤꯅꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇꯩꯗꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯈ꯭ꯔꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯂꯥꯎꯅꯔꯒ ꯉꯥꯡꯅꯔꯒ ꯏꯀꯥꯏꯗ꯭ꯔꯣ? ꯅꯪꯅ ꯇꯧꯕꯗꯤ ꯀꯔꯤ ꯀꯥꯏ? ꯃꯁꯤꯗ ꯑꯔꯨꯕꯤꯅ, ꯄꯥꯕꯨꯡ, ꯏꯃꯥꯗ ꯋꯥ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯉꯝ ꯃꯇꯦꯡ ꯇꯧꯅꯒꯗꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯦꯝꯅ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯊꯣꯛꯄꯗꯤ ꯅꯠꯇꯦꯗꯅ꯫ ꯍꯦꯛ ꯇꯧꯔꯒ ꯑꯗꯨꯗꯣ, ꯍꯦꯛ ꯇꯧꯔꯒ ꯐꯤꯁꯨ꯫ ꯑꯩꯁꯨ ꯃꯤꯅꯤꯅ ꯋꯥꯏꯌꯦꯕ, ꯈꯔ ꯋꯥ ꯉꯥꯡꯕꯤꯌꯨ ꯏꯃꯥꯗ ꯄꯥꯕꯨꯡ꯫ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ? ꯋꯥꯈꯜ ꯇꯥꯎ ꯇꯣꯝꯕꯤ, ꯉꯥꯡꯅꯒꯅꯨ, ꯈꯟꯅꯒꯅꯨ꯫ ꯑꯩ ꯏꯀꯥꯏꯀꯣ, ꯑꯩ ꯏꯀꯥꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ, ꯉꯥꯡꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯊꯕꯛ ꯂꯩꯇꯕ ꯑꯣꯏꯔꯗꯤ ꯍꯦꯟꯗꯣꯛꯅ ꯁꯨꯒꯅꯤꯅ꯫ ꯊꯕꯛ ꯆꯠꯊꯣꯛꯇꯧꯕ ꯑꯁꯤꯗ ꯉꯁꯤ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩ ꯑꯁꯤꯗ ꯈꯔ ꯁꯨꯍꯧ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯉꯁꯤ ꯊꯕꯛ ꯆꯠꯊꯣꯛꯇꯧꯕ ꯂꯩꯔꯕꯗꯤ ꯉꯁꯥꯏꯅ ꯀꯣꯛ ꯏꯃꯥꯅ ꯃꯗꯨ ꯁꯨꯍꯧꯕ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯗ ꯊꯕꯛ ꯂꯩ ꯈꯣꯠꯂꯤ, ꯇꯥꯅꯤꯡꯗꯦ, ꯀꯅꯥꯅ ꯇꯥꯅꯤꯡꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣꯕ? ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ, ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕ? ꯀꯔꯤ ꯊꯕꯛ ꯂꯩꯔꯕ? ꯅꯆꯥꯅꯨꯄꯤꯒꯤꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯑꯔꯨꯕꯤꯅ, ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯒꯤꯗ ꯆꯠꯅꯕ ꯑꯣꯏꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯔꯝꯗꯧ ꯁꯔꯨꯛꯅꯦ ꯄꯥꯕꯨꯡꯒꯤ ꯁꯨꯒꯗꯕ ꯐꯤꯗꯣ ꯃꯗꯨ ꯄꯨꯔꯒ ꯆꯠꯂꯨ, ꯅꯆꯥꯅꯨꯄꯤꯗ ꯑꯣꯏꯅ ꯁꯨꯍꯜꯂꯨ꯫
ꯁꯅꯥꯇꯣꯝꯕꯤꯅ ꯁꯥꯎꯅꯤꯡꯅ ꯍꯩ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯌꯥꯗ꯭ꯔꯕ ꯍꯥꯏꯁꯦ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯩꯗꯤ ꯁꯨꯕ ꯉꯝꯖꯔꯣꯏꯕ ꯅꯆꯥꯅꯨꯄꯤꯗꯣ ꯑꯣꯏꯅ ꯁꯨꯍꯜꯂꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯪꯅꯦ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯔꯅꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯐꯕ ꯈꯛ ꯑꯣꯏꯔꯔꯣꯏ ꯇꯨꯃꯤꯟꯅꯅꯦ ꯏꯃꯨꯡ ꯆꯪꯍꯧꯔꯣ ꯅꯪ ꯅꯆꯥꯅꯨꯄꯤꯗꯗꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯅꯤꯡꯉꯝꯃꯣꯏꯅꯦ ꯑꯩꯉꯣꯟꯗꯅ ꯑꯃꯨꯛꯇꯣꯏꯕ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤꯅꯨꯡꯒꯤ ꯏꯔꯥꯏꯕꯛ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯋꯥꯏꯊꯨꯡꯂꯨꯕꯅꯣ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯃꯧ ꯐꯠꯇꯦ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯐꯦꯠ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯤ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯖꯩ ꯋꯥꯗꯧꯔꯤꯗꯣ ꯑꯣꯟꯊꯣꯛꯅ ꯃꯤꯒꯤ ꯃꯃꯧꯅ ꯀꯌꯥꯗ ꯐꯔꯤꯕ ꯍꯧꯅ ꯂꯣꯟꯆꯠꯅ ꯀꯌꯥꯗ ꯈꯪꯂꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯀꯗꯥꯏ ꯑꯩ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦꯗ ꯑꯩ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯤ ꯅꯪ ꯑꯣꯏꯅ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯇꯣꯝꯕꯤ ꯊꯕꯛꯇꯣ ꯆꯠꯇꯧꯕ ꯂꯩꯔꯦ ꯍꯥꯏꯔꯕꯗꯤ ꯅꯪꯁꯨ ꯉꯟꯇꯥꯅ ꯃꯗꯨ ꯇꯧꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯣꯠꯅꯔꯤꯗꯅ ꯉꯁꯥꯏꯅ ꯃꯗꯨ ꯁꯨꯗꯣꯛꯄ ꯃꯌꯥꯏ ꯍꯣ ꯇꯥꯏꯅꯔꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯦꯛ ꯇꯥꯏꯅꯔꯣ ꯑꯩꯅ ꯂꯥꯟꯕꯅꯦ ꯍꯣ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯦ ꯄꯦꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯝꯁꯤꯟꯈ꯭ꯔꯤ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯝꯈ꯭ꯔꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅꯤꯅ ꯉꯥꯏꯍꯥꯛꯁꯨ ꯍꯦꯛ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯊꯣꯛꯅꯤꯡꯉꯤ ꯍꯜꯂꯛꯄꯗ ꯊꯦꯡꯈ꯭ꯔꯤ ꯃꯥꯡꯒꯣꯜꯗ ꯃꯄꯨꯔꯣꯏꯕ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯃꯤ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯅꯆꯥꯅꯨꯄꯥꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤ ꯅꯆꯥꯅꯨꯄꯤꯅ ꯀꯔꯤꯅꯣ ꯃꯄꯥꯕꯨ ꯄꯤꯖꯅꯤꯅ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯥꯝꯅ ꯍꯥꯞꯂꯛꯄꯅꯤ ꯄꯥꯟꯁꯨ ꯌꯥꯎꯔꯤ ꯍꯌꯦꯡ ꯊꯣꯡꯍꯜꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯈꯨꯠꯇ ꯌꯥꯜꯂꯤꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯍꯥꯟꯅ ꯊꯝꯂꯨꯒꯦ ꯍꯥꯏꯅ ꯍꯦꯛ ꯆꯪꯂꯨꯏ ꯃꯗꯨꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤꯅ ꯆꯦꯡ ꯈꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯕꯨ ꯍꯦꯛ ꯎꯏ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕꯤ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯏ ꯍꯩ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯆꯦꯡ ꯈꯞꯂꯤꯕ ꯑꯗꯨꯕꯨ ꯇꯧꯍꯩꯔꯤꯕ꯭ꯔꯕ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯆꯦꯡ ꯈꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯏꯃꯥ ꯂꯥꯛꯄꯒ ꯍꯦꯛꯇ ꯏꯁꯧ ꯀꯥꯞꯊꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯒꯤꯁꯦ ꯆꯦꯡ ꯈꯞꯂꯤꯅꯤ ꯏꯃꯥꯕꯨ ꯅꯃꯤꯠꯇ ꯎꯗ꯭ꯔꯕꯣ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯅꯥꯅ ꯆꯦꯡ ꯈꯞꯅꯕꯒꯦ ꯅꯣꯏ ꯅꯃꯥꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯩꯔꯣ ꯍꯦꯔ ꯏꯃꯥ ꯋꯥꯉꯥꯡ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯨꯕꯨ ꯏꯃꯥꯅ ꯄꯟꯕꯗꯨꯅ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯩ ꯄꯥꯝꯒꯦ ꯏꯃꯥꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯆꯥꯛꯈꯨꯝꯗ ꯆꯦꯡꯒ ꯈꯞꯂꯗꯅ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ ꯑꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯗꯤ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯩꯁꯦ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯇꯧꯗꯈꯩ ꯂꯦꯝꯅ ꯂꯩꯔꯝꯒꯅꯤ ꯑꯁꯤꯅꯤꯅꯦ ꯂꯩꯔꯝꯒꯅꯤ ꯂꯩꯕꯩ ꯅꯠꯇ꯭ꯔꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯆꯥꯛ ꯊꯣꯡꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯆꯦꯡꯒ ꯈꯞꯂꯗꯅ ꯍꯣꯅ ꯊꯧ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯤꯡ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯇꯧꯔꯗꯤ ꯇꯧꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯆꯦꯡꯁꯦ ꯈꯞꯇ꯭ꯔꯗꯤ ꯆꯥꯛ ꯊꯣꯡꯂꯔꯣꯏꯁꯦ ꯍꯥꯏꯔꯣ ꯅꯠꯇꯦ ꯆꯔꯥ ꯍꯦꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯈꯣꯏ ꯃꯆꯤꯜ ꯑꯁꯤ ꯑꯁꯨꯝ ꯈꯨꯝꯃꯤ ꯍꯥꯏꯕ ꯃꯁꯤ ꯅꯪ ꯅꯆꯤꯜꯗꯣ ꯊꯨꯒꯥꯏꯅꯤꯀꯣ ꯅꯪ ꯏꯁ ꯌꯥꯝꯅ ꯀꯟꯈꯤꯕꯩ ꯋꯥꯅꯤꯅꯦ ꯏꯃꯥꯒꯤꯁꯦ ꯍꯣ ꯊꯨꯒꯥꯏꯕꯤꯔꯣ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯁꯦ ꯊꯨꯒꯥꯏꯕꯤꯔꯣ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯁꯤꯕ ꯁꯣꯏꯔꯣꯏꯀꯣ ꯆꯥꯎꯔꯦꯟ ꯃꯄꯥꯜꯗ ꯐꯝꯂꯝꯕ ꯑꯗꯨ ꯏꯃꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯧ ꯅꯨꯄꯤꯒꯅ ꯑꯃꯨꯛ ꯂꯥꯎꯅꯔꯛꯄ ꯑꯗꯨ ꯇꯥꯔꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯍꯥꯏꯔꯨꯏ ꯇꯣꯝꯕꯤ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡꯅꯤꯀꯣ ꯆꯩ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯖꯍꯧ ꯍꯣ ꯌꯨꯝꯕꯥꯂꯣꯟ ꯑꯣꯟꯅꯔꯦ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯌꯨꯝꯕꯥꯂꯣꯟ ꯑꯁꯤ ꯄꯣꯃꯣꯠ ꯍꯦꯛ ꯑꯣꯟꯅꯔꯦ ꯁꯤꯕꯨ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯇꯧꯅꯒꯦ ꯑꯔꯨꯕꯤꯅ ꯃꯀꯨꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯄꯥꯕꯨꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯏꯃꯥ ꯑꯁꯤꯅ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯊꯣꯛꯎꯔꯒ ꯍꯧꯖꯤꯛꯇꯗ ꯅꯨꯃꯤꯠꯅ ꯈꯝ ꯊꯦꯡꯅ ꯇꯥꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯃꯨꯛ ꯉꯥꯡꯕꯤꯔꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯄꯥꯝꯗ ꯆꯠꯂꯨꯔꯒ ꯈꯤꯇꯪ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯅꯣ ꯃꯃꯤꯠ ꯑꯅꯤꯁꯤ ꯂꯧꯊꯣꯛꯂꯒ ꯂꯥꯡꯗꯧꯔꯤꯕ ꯏꯁꯧ ꯃꯌꯥꯝ ꯑꯁꯤꯅ ꯃꯥ ꯃꯁꯥꯅ ꯇꯧꯖꯕꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦꯅ ꯃꯁꯤꯒꯤ ꯃꯧꯁꯤ ꯑꯃꯅꯤ ꯃꯁꯤ ꯑꯩ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯗꯧꯔꯤꯗ ꯇꯣꯝꯕꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯥꯏꯕꯅꯤꯅꯦ ꯈꯥꯎꯗꯨ ꯊꯝꯂꯝꯕ ꯌꯥꯔꯦ ꯊꯣꯛꯂꯛꯎ ꯅꯐꯤꯗꯨ ꯍꯣꯡꯂꯣ ꯂꯥꯎ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯥꯏꯌꯣꯟꯅꯕ ꯊꯕꯛ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯤꯕꯁꯤ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯅꯦ ꯍꯣ ꯁꯦꯝꯗꯣꯛꯄꯤꯌꯣ ꯍꯥꯏꯖꯗꯦ
ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯍꯛꯆꯥꯡꯅ ꯂꯩ ꯑꯩꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯒꯅꯤ ꯃꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯕꯤꯔꯛꯀꯅꯨ ꯀꯔꯤꯝꯇ ꯍꯦꯛ ꯉꯥꯡꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯔꯒ ꯐꯝꯊꯗꯨꯅ ꯆꯦꯡ ꯈꯞꯄꯗꯨ ꯃꯈꯥ ꯆꯠꯊꯩ ꯁꯅꯥꯇꯣꯝꯕꯤꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯏꯃꯨꯡ ꯑꯁꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯄꯣꯛꯄꯗꯒꯤ ꯇꯧꯔꯛꯇꯕ ꯁꯥꯖꯠ ꯉꯥꯛꯇ ꯂꯥꯏ ꯐꯥꯎꯕ ꯏꯃꯨꯡꯗꯒꯤ ꯉꯥꯎꯗꯅ ꯃꯄꯥꯜꯗ ꯆꯦꯟꯊꯣꯛꯂꯝꯂꯅꯤ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯔꯨꯕꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯋꯤ ꯑꯁꯨꯝꯅ ꯏꯇꯠ ꯇꯠꯇꯅ ꯃꯅꯤ ꯃꯃꯧ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯩ ꯈꯠꯅꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯇꯠꯇꯅ ꯍꯥꯏ ꯅꯪꯅꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯔꯩ ꯀꯩ ꯀꯥꯟꯗꯒꯤ ꯅꯃꯧ ꯅꯨꯄꯤꯗ ꯆꯒꯠ ꯆꯒꯠ ꯋꯥ ꯉꯥꯡꯂꯒ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯑꯣꯡꯁꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯈꯠꯅꯔꯒ ꯂꯥꯎꯅꯔꯒ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯕꯒꯦ ꯇꯨꯃꯤꯟꯅ ꯂꯩꯖꯧꯀꯣ ꯅꯪ ꯅꯣꯡꯃꯗꯤꯅꯦ ꯅꯪꯕꯨ ꯑꯣꯏꯅ ꯑꯩꯅ ꯐꯨꯔꯛꯄꯗꯤ ꯁꯣꯏꯔꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯦꯔꯥ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯤ ꯅꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩ ꯃꯅꯤꯡꯇꯝ ꯂꯩ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯃꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯗꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯃꯅꯤꯡ ꯇꯝꯈꯤꯔꯣꯏꯗ꯭ꯔꯣ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯅꯕ ꯋꯥ ꯍꯥꯏꯕ ꯇꯥꯏ ꯃꯥꯅ ꯍꯦꯛꯇ ꯌꯨꯝꯁꯤꯗ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯅꯤꯗꯅ ꯃꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯏꯇꯠ ꯇꯠꯇꯅ ꯂꯥꯎꯅꯍꯜꯂꯤꯕ ꯈꯠꯅꯍꯜꯂꯤꯕ ꯑꯁꯤꯗꯤ ꯅꯪ ꯈꯟꯖꯤꯟꯗꯦꯅꯦ ꯍꯦꯔꯥ ꯑꯗꯨ ꯎꯔꯨ ꯌꯥꯄꯣꯟꯇꯦ ꯑꯩ ꯑꯁꯤ ꯃꯅꯦꯝꯅꯤ ꯃꯅꯦꯝ ꯋꯥꯔꯛꯄ ꯇꯥꯏ ꯆꯞ ꯆꯥꯅ ꯃꯥꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯑꯩ ꯋꯥꯔꯛꯀꯅꯤ ꯅꯪ ꯑꯣꯏꯅꯅꯦ ꯅꯅꯝ ꯄꯣꯞꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯠꯇꯅ ꯍꯥꯏ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤ ꯃꯥꯁꯨ ꯃꯥꯒꯤ ꯅꯤꯡꯈꯤꯕ ꯑꯗꯨꯗ ꯍꯣꯡꯂꯣꯏ ꯍꯥꯏꯅ ꯂꯦꯞꯂꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯋꯥꯔꯛꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯡꯂꯦꯟ ꯃꯄꯥꯝꯗ ꯂꯥꯛꯏ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯄꯅꯤ ꯃꯄꯥꯝꯗ ꯆꯥꯛ ꯄꯨꯟꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯉꯥ ꯈꯔꯁꯨ ꯂꯩꯗꯨꯅ ꯄꯨꯔꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥ ꯂꯥꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ ꯍꯩꯃ ꯍꯩꯃ ꯀꯗꯣꯝꯗꯒꯤꯅꯣ ꯉꯟꯇꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯨꯔꯛꯂꯤꯕ ꯑꯗꯨꯅ ꯏꯃꯥ ꯁꯤꯗ ꯂꯥꯛꯏꯅꯤ ꯅꯍꯥꯟꯗꯒꯤ ꯂꯥꯛꯅꯤꯡꯂꯕꯅꯤ ꯏꯍꯥꯗ ꯇꯧꯔꯤꯕ ꯅꯊꯟꯇꯔꯣ ꯀꯩꯅꯣ ꯏꯕꯨꯡꯉꯣꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯌꯥꯎꯔꯛꯇꯦ ꯏꯃꯥ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯗꯧꯗꯣ ꯉꯁꯤ ꯊꯕꯛ ꯑꯃ ꯂꯩꯔꯕ ꯃꯥꯅꯕꯨꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯉꯝꯂꯔꯣꯏꯅ ꯏꯊꯟꯇ ꯑꯣꯏꯁꯨ ꯆꯦꯜꯂꯛꯑꯕ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯍꯌꯦꯡ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯁꯨ ꯌꯥꯔꯕ ꯑꯗꯨꯗ ꯑꯩ ꯂꯥꯛꯑꯗꯤ ꯌꯥꯔꯦ ꯁꯤꯗ ꯆꯥꯛ ꯆꯥꯗꯣꯏꯅꯤ ꯉꯥꯒ ꯂꯩꯔꯛꯏꯅꯤ ꯃꯇꯨꯡꯗꯒꯤ ꯆꯥꯎꯔꯦꯟꯅ ꯏꯆꯥꯇꯣꯝꯕꯤꯅ ꯉꯥ ꯂꯩꯔꯛꯏꯕ ꯑꯧ ꯄꯥꯕꯨꯡ ꯂꯩꯔꯛꯏꯅꯦ ꯍꯥꯎꯅ ꯆꯥꯁꯤꯀꯣ ꯆꯥꯊꯔꯒ ꯂꯣꯏꯔꯦꯗꯅ ꯁꯅꯥꯇꯣꯝꯕꯤꯅ ꯅꯄꯥꯕꯨꯡꯗꯤꯅꯦ ꯍꯔꯥꯎꯅꯤ ꯉꯁꯥꯏꯗꯒꯤꯅꯤ ꯑꯩꯉꯣꯟꯗ ꯑꯍꯥꯎꯕ ꯌꯦꯟꯁꯥꯡ ꯑꯃ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯔꯤꯕꯁꯤ ꯂꯥꯡꯂꯦꯟꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯇ ꯌꯥꯜꯂꯤꯕ ꯈꯥꯎꯗꯨ ꯄꯤꯗꯨꯅ ꯁꯦ ꯄꯥꯕꯨꯡ ꯉꯥꯁꯦ ꯄꯥꯕꯨꯡꯅ ꯁꯦꯝꯗꯣꯛꯎꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯊꯣꯡꯕꯗꯣ ꯏꯆꯥꯇꯣꯝꯕꯤꯅ ꯊꯣꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯏꯅꯝꯃ ꯂꯩꯁꯤꯗꯤ ꯏꯅꯝꯃꯅ ꯊꯣꯡꯖꯁꯅꯤ ꯍꯣꯏ ꯍꯣꯏ ꯏꯃꯨꯡꯗꯅꯤ ꯐꯃꯨꯡꯗ ꯑꯔꯨꯕꯤ ꯁꯠꯐꯝ ꯊꯩ ꯃꯄꯥꯜꯗ ꯂꯥꯡꯂꯦꯟ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯖꯩ ꯁꯤꯗ ꯆꯥꯛ ꯆꯥꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃꯁꯨ ꯍꯥꯏꯔꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯤꯗ ꯆꯥꯛ ꯆꯥꯅꯤꯡꯂꯕꯅꯣ ꯈꯪꯅꯤ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯔꯣꯏꯕ ꯃꯥ ꯌꯥꯝꯅ ꯆꯥꯅꯤꯡꯂꯕꯅꯤꯅ ꯃꯥꯅ ꯂꯣꯏꯅ ꯇꯧꯖꯁꯅꯤ ꯑꯩꯅꯦ ꯐꯃꯨꯡꯗ ꯍꯤꯞꯊꯔꯒꯦ ꯑꯅꯥꯕꯤ ꯁꯥꯔꯒ ꯑꯩ ꯂꯩꯔꯒꯦ ꯉꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯤꯞꯊꯩ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯏꯅꯝꯃ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯏꯃꯨꯡ ꯆꯪꯂꯤ ꯍꯩ ꯅꯐꯤꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯎꯀꯣ ꯆꯥꯎꯔꯦꯟꯅ ꯂꯥꯎꯔꯛꯏ ꯍꯩ ꯇꯣꯝꯕꯤ ꯉꯥ ꯁꯦꯝꯅꯕ ꯄꯨꯈꯝ ꯊꯥꯡ ꯀꯥꯏꯗꯣ ꯄꯨꯊꯣꯔꯛꯎꯅꯦ ꯁꯠ ꯁꯠ ꯁꯦꯝꯗꯣꯛꯀꯦ ꯉꯟꯅ ꯆꯥꯁꯤꯅꯦ ꯍꯣꯏ ꯇꯥꯖꯔꯦ ꯄꯨꯔꯛꯂꯒꯦ ꯂꯥꯡꯂꯦꯟ ꯃꯅꯝꯃꯕꯨ ꯀꯧꯗꯨꯅ ꯆꯪꯉꯤ ꯏꯅꯝꯃ ꯑꯔꯨꯕꯤ ꯇꯥꯏ ꯑꯗꯨꯕꯨ ꯈꯨꯝꯗꯦ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯀꯔꯤ ꯊꯣꯛꯑꯦꯅꯅꯣ ꯃꯥꯅ ꯀꯣꯏꯀꯪ ꯀꯧꯔꯤꯕꯁꯤꯅ ꯇꯥꯅꯤꯡꯗꯕꯅꯕ ꯑꯩꯗꯤ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯏꯅꯝꯃ ꯑꯩ ꯂꯥꯛꯏꯅꯤ ꯏꯅꯝꯃ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ ꯑꯔꯨꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯪꯉꯤ ꯏꯅꯝꯃ ꯅꯥꯔꯕꯣ ꯀꯩꯅꯣ ꯏꯁꯥ ꯉꯝꯗ꯭ꯔꯕꯣ ꯉꯝꯗ꯭ꯔꯦ ꯏꯅꯝꯃꯁꯤ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯏꯅꯝꯃ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯥꯅꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦꯅ ꯀꯣꯛꯁꯦ ꯉꯥꯎꯕ ꯑꯗꯨꯏꯅꯤꯗ ꯑꯣ
ꯍꯤꯗꯥꯛꯇꯤ ꯆꯥꯔꯕꯣ? ꯀꯗꯥꯏꯗꯒꯤ ꯆꯥꯗꯣꯏꯅꯣ? ꯅꯥꯔꯦ ꯀꯥꯏꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦꯗ. ꯑꯩ ꯁꯦꯝꯒꯦ. ꯍꯣꯔꯦꯟ ꯆꯥꯛ ꯊꯣꯛꯂꯒ ꯆꯥꯁꯤ. ꯁꯤꯗ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯏꯅꯝꯃ ꯉꯥꯒ ꯂꯩꯔꯛꯏ. ꯑꯩꯅꯗꯤ ꯏꯅꯝꯃꯗ ꯍꯥꯎꯅ ꯊꯣꯡꯍꯜꯂꯒ ꯆꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯌꯥꯔꯔꯣꯏ. ꯏꯅꯝꯃ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯂꯒꯦꯗ. ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯦ. ꯂꯥꯡꯂꯦꯟ ꯏꯆꯝ ꯆꯝꯖꯩ, ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯩ. ꯃꯐꯝꯗ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯂꯩꯇꯦ. ꯃꯅꯝꯃ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯤꯡꯖꯩ, ꯂꯨꯅ ꯂꯧꯖꯩ, ꯅꯨꯡꯁꯤꯖꯩ. ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯃꯅꯝꯃ ꯑꯁꯤꯅ ꯃꯉꯣꯟꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯗꯕꯗꯤ ꯅꯠꯇꯦ. ꯍꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯐꯤꯌꯥꯟꯈꯣꯛ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯅꯝꯃ, ꯑꯩ ꯐꯅꯦꯛ ꯑꯝꯇ ꯍꯣꯡꯒꯦ. ꯁꯤꯗꯩꯁꯦ ꯑꯃ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ? ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯤ. ꯋꯥꯐꯝ ꯑꯁꯤꯗ ꯑꯔꯨꯕꯤ ꯍꯤꯞꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯦꯛꯇ ꯍꯥꯏ, ꯑꯦ ꯀꯩꯅꯣ? ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯅꯦꯛꯇꯣ ꯅꯪꯅ ꯑꯃꯠꯇ ꯁꯦꯠꯄ ꯌꯥꯕ ꯐꯅꯦꯛ ꯅꯠꯇꯦ. ꯁꯦꯠꯀꯅꯨ, ꯁꯦꯠꯄ ꯌꯥꯔꯣꯏ. ꯃꯅꯝꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ, ꯏꯅꯝꯃ, ꯑꯩ ꯁꯦꯠꯄ ꯀꯔꯤ ꯀꯥꯏꯒꯦ? ꯌꯥꯗꯦ ꯍꯥꯏꯕ. ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯌꯥꯗꯦ. ꯁꯦꯠꯀꯅꯣ ꯑꯃꯠꯇ. ꯏꯅꯝꯃ, ꯅꯪꯅ ꯐꯅꯦꯛ ꯍꯣꯡꯒꯦ ꯍꯥꯏꯔꯒꯅ ꯏꯃꯥꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯣꯡꯉꯨ. ꯊꯣꯛꯑ ꯌꯥꯔꯦ. ꯂꯥꯡꯂꯦꯟ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯝꯕ ꯃꯍꯥꯛꯇꯨ ꯃꯅꯝꯃꯒꯤ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯊꯃꯣꯏꯗꯨ ꯁꯣꯛꯂꯦ. ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ, ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖꯁꯥꯏꯅꯣ? ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ. ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ. ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯔꯣꯏ. ꯇꯨꯝꯂꯒ ꯂꯩꯊꯣꯛꯈꯤꯕ. ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯩ. ꯁꯅꯥꯇꯣꯝꯕꯤꯅ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯍꯦꯛꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯝꯂꯤ. ꯃꯆꯥꯅꯨꯄꯤ ꯎꯗꯕ ꯑꯗꯨꯗ ꯀꯧꯏ, ꯕꯦꯃꯥ, ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯀꯗꯣꯝꯗ ꯂꯩꯒꯦꯅꯦꯍꯦ? ꯕꯦꯃꯥ! ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯏ. ꯃꯆꯥꯅꯨꯄꯤꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯐꯝꯂꯝꯕꯗꯨ ꯎꯏ. ꯆꯪꯁꯤꯟꯗꯨꯅ, ꯂꯥꯡꯂꯦꯟ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯂꯥꯡꯂꯦꯟ ꯈꯨꯝꯗꯦ. ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯐꯤꯁꯦ ꯍꯥꯟꯅ ꯍꯣꯡꯗꯣꯛꯎ ꯌꯥꯗ꯭ꯔꯣ? ꯁꯦꯁꯦ. ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯅꯦꯛ ꯑꯃ ꯃꯆꯥꯅꯨꯄꯤꯗ ꯍꯣꯡꯗꯣꯛꯎ ꯍꯥꯏꯅ ꯄꯤ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯪꯉꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ. ꯏꯆꯥ ꯀꯩꯗꯧꯔꯒꯦꯕ? ꯏꯃꯥ. ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯦ. ꯃꯊꯃꯣꯏꯗ ꯂꯥꯡꯂꯦꯟꯅ, ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦꯗ. ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯩꯅ ꯊꯣꯡꯂꯒꯦ. ꯅꯪꯕꯨ ꯅꯅꯝꯃꯗ ꯑꯣꯏꯅ ꯊꯣꯡꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯥꯏꯅꯦ? ꯏꯅꯝꯃꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯐꯥꯎꯋꯤ. ꯃꯥꯕꯣ? ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯂꯒꯦ. ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯐꯅꯦꯛꯇꯨ ꯍꯣꯡꯗꯣꯛꯏ. ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯤꯜꯗ ꯇꯞꯅ ꯍꯥꯏꯖꯩ, ꯀꯔꯤꯅꯣꯗ ꯑꯩꯕꯣ? ꯏꯃꯧ ꯅꯨꯄꯤꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ? ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯣꯏꯔꯥꯎ ꯂꯥꯎꯈꯤꯕꯒꯨꯝ. ꯅꯠꯇꯦ ꯑꯩꯕꯨ. ꯏꯃꯥ, ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯂꯦꯀꯣ. ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ. ꯁꯅꯥꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯨꯏ, ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯀꯔꯤꯅꯣ? ꯂꯣꯏꯒꯗꯧꯔꯦ. ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥ ꯂꯩꯔꯤꯕ ꯑꯁꯤꯕꯣ? ꯆꯥꯎꯔꯞ ꯇꯧꯕ ꯑꯃ ꯂꯩꯔꯛꯂꯒ ꯃꯌꯥꯕ ꯑꯗꯨꯗ ꯑꯩꯅ ꯈꯪꯕ꯭ꯔꯗ ꯑꯗꯨꯕꯨ? ꯁꯦ ꯌꯥꯔꯦ, ꯂꯣꯏꯔꯦ. ꯊꯥꯡꯖꯤꯟꯈ꯭ꯔꯣ. ꯑꯗꯨꯒꯅꯦ, ꯅꯃꯧ ꯅꯨꯄꯤꯗ ꯍꯥꯎꯅ ꯊꯣꯡꯉꯨ ꯍꯥꯏ. ꯃꯣꯔꯣꯛꯇꯣ ꯈꯔ ꯁꯥꯍꯜꯂꯣꯒ ꯍꯥꯏꯔꯝꯃꯨ. ꯍꯣ, ꯅꯆꯥꯅꯨꯄꯤꯅ ꯑꯣꯏꯅ ꯊꯣꯡꯕ ꯇꯥꯔꯦ. ꯀꯔꯤꯒꯤ? ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦꯌꯦ. ꯃꯥꯁꯨ ꯉꯛꯄ ꯑꯃ ꯐꯥꯎꯏ. ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯃꯧ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒ ꯍꯥꯏꯐꯦꯠ ꯂꯥꯎꯅꯈꯤ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯗꯨ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ. ꯁꯅꯥꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ, ꯅꯠꯇꯦ, ꯑꯃꯅ ꯏꯔꯣꯟꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯦꯟꯗꯦꯝ ꯈꯔ ꯂꯩ. ꯑꯁꯤ ꯁꯦꯝꯂꯛꯑꯣꯔꯥ? ꯌꯥꯔꯅꯤꯗ ꯏꯃꯥ. ꯉꯥꯁꯨ ꯑꯁꯨꯛ ꯌꯥꯝꯂꯤꯕ ꯑꯁꯤꯕꯨ ꯉꯥꯁꯤꯗꯪ ꯑꯣꯏꯅ ꯊꯣꯡꯂꯁꯤ. ꯃꯊꯦꯜ ꯑꯃꯇꯪꯅ ꯌꯥꯒꯗ꯭ꯔꯅꯦ? ꯌꯥꯅꯤꯗ. ꯃꯀꯣꯛ ꯃꯔꯨ ꯉꯧꯒꯗꯕ ꯑꯃꯁꯨ ꯌꯥꯎꯔꯤꯁꯤꯕꯨ. ꯍꯣꯏ, ꯃꯁꯤꯈꯛ ꯍꯦꯛ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ. ꯆꯦꯡ ꯁꯨꯈ꯭ꯔꯕꯔꯥ ꯀꯩꯅꯣ? ꯁꯨꯈ꯭ꯔꯦ. ꯈꯔ ꯍꯦꯟꯖꯤꯜꯂꯨꯀꯣ, ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯣꯛꯅꯔꯣꯏ. ꯌꯥꯝꯂꯦꯗ ꯏꯃꯥ ꯊꯣꯡꯂꯤꯁꯤ. ꯏꯃꯥꯕꯨ ꯀꯔꯤ ꯇꯧꯔꯛꯑꯣ ꯍꯥꯏꯕꯅꯣ? ꯌꯥꯔꯅꯤ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ. ꯑꯗꯣ ꯏꯃꯥ, ꯏꯅꯝꯃꯅ ꯅꯥꯔꯦ ꯍꯥꯏꯁꯤꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯠꯇ ꯄꯤꯖꯗ꯭ꯔꯕꯣ? ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ. ꯅꯅꯝꯃꯅ ꯅꯥꯔꯦ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯈꯪꯂꯤꯕ ꯑꯁꯤꯅꯤ. ꯑꯅꯥꯕꯕꯨ ꯀꯃꯥꯏꯅ ꯑꯩ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯏꯅꯣ? ꯃꯥ, ꯅꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦ. ꯏꯅꯝꯃꯁꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧ ꯑꯇꯥꯡꯕꯅꯤ. ꯑꯅꯤ ꯁꯨꯕꯁꯨ ꯌꯥꯔꯔꯣꯏꯗꯕ.
ꯏꯅꯝꯃꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨꯀꯣ ꯁꯅꯥꯇꯣꯝꯕꯤꯁꯨ ꯈꯨꯝꯕ ꯇꯜꯂꯗꯨꯅ ꯍꯣꯏ 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 ꯏꯃꯥ ꯉꯥꯏꯍꯥꯛꯅ ꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯕꯤꯔꯨꯒꯦ ꯏꯟꯁꯥꯡꯗꯨ ꯐꯖꯅ ꯊꯣꯡꯉꯨꯀꯣ ꯍꯣꯏ ꯏꯃꯥ ꯁꯅꯥꯇꯣꯝꯕꯤ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯍꯪꯂꯦ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯧ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯅꯣ ꯑꯔꯨꯕꯤ ꯈꯨꯝꯗꯦ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯆꯪꯂꯛꯄ ꯑꯗꯨ ꯃꯍꯥꯛ ꯃꯈꯣꯏꯗꯧ ꯆꯤꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯑꯃꯨꯛꯀ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯧꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯏꯃꯥꯕꯨ ꯀꯩꯗꯧꯔꯛꯑꯣ ꯍꯥꯏꯕꯅꯣ ꯌꯥꯔꯅꯤ ꯀꯔꯤꯝꯇ ꯇꯧꯕꯤꯔꯛꯂꯅꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦꯍꯦ ꯏꯃꯧꯕꯨ ꯀꯔꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯏꯃꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏ ꯏꯃꯥ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯥꯡꯒꯦ ꯌꯥꯔꯅꯤ ꯍꯥꯏꯕ ꯏꯃꯥ ꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯒꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯐꯔꯦ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯔꯣ ꯅꯆꯟꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯁꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯍꯥꯏꯔꯛꯂꯒꯦ ꯃꯈꯣꯡ ꯊꯥꯡꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯁꯅꯥꯇꯣꯝꯕꯤꯅ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯪꯉꯤ ꯉꯁꯥꯏ ꯑꯆꯧꯕꯒ ꯅꯪꯒ ꯂꯥꯎꯅꯈ꯭ꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯑꯔꯨꯕꯤ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯗꯨꯅ ꯀꯩꯅꯣ ꯏꯃꯥ ꯑꯁꯨꯛ ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯪꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯊꯣꯛꯈ꯭ꯔ ꯍꯥꯏꯁꯦ ꯏꯃꯥꯗ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯍꯦꯛ ꯄꯦꯝ ꯑꯅꯥꯕ ꯑꯃꯒꯤ ꯈꯣꯟꯗꯥ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯣꯏ 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 ꯏꯃꯥ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯤ ꯃꯄꯨꯔꯣꯏꯕꯁꯨ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯉꯤ ꯅꯆꯥ ꯅꯨꯄꯥꯗꯨꯅ ꯉꯟꯇꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯅ ꯀꯗꯥꯏꯗꯅ ꯍꯥꯏꯔꯝꯒꯦ ꯈꯪꯖꯗꯦꯗ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯍꯧꯖꯤꯛ ꯅꯃꯧ ꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯍꯪꯂꯨꯕꯅꯤ ꯂꯥꯎꯕꯨ ꯂꯥꯎꯔꯛꯏ ꯅꯃꯧ ꯅꯨꯄꯤꯅ ꯅꯥꯔꯤꯕ ꯑꯗꯨꯅ ꯀꯔꯤꯅꯤ ꯍꯥꯏꯔꯤꯕ ꯈꯪꯗꯦꯗ ꯀꯔꯤ ꯅꯪꯕꯨ ꯐꯖꯅ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯍꯣ ꯍꯪꯉꯤꯕꯅꯦ ꯈꯨꯝꯂꯛꯇꯦ ꯍꯥꯏꯕ ꯍꯪꯂꯨꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯏ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯅꯥꯇꯣꯝꯕꯤꯁꯨ ꯐꯝꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯒ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯩ ꯑꯗꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯆꯥꯅꯨꯄꯥꯗꯨ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯆꯪꯂꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯍꯪꯉꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯏꯃꯥ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯅꯤ ꯃꯆꯜꯅꯨꯄꯤ ꯂꯥꯛꯄꯅꯦ ꯍꯥꯏꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯗꯨ ꯍꯥꯏꯕ ꯅꯪꯗꯈꯩ ꯃꯆꯥꯅꯨꯄꯥꯗꯨ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯤ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯃꯥꯒꯤ ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯗꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯤ ꯑꯆꯧꯕ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯛꯂꯥꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯤꯞꯂꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯇꯥꯕ꯭ꯔꯥ ꯅꯪꯒꯤ ꯂꯤꯛ ꯍꯥꯏꯕꯗꯨ ꯄꯨꯔꯛꯂꯕꯅꯤ ꯁꯦ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯇꯥꯆꯧ ꯑꯁꯦꯡꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯄꯨꯕꯤꯔꯛꯂꯕ꯭ꯔꯣ ꯍꯣꯏꯅꯦ ꯁꯤꯗ ꯂꯩꯔꯤꯅꯤ ꯇꯨ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯄꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯦꯛ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯑꯔꯨꯕꯤ ꯃꯗꯨꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯤ ꯄꯤꯛꯄ ꯁꯤꯕꯨ ꯂꯤꯛꯂꯣ ꯑꯁ ꯁꯤꯒꯤ ꯂꯤꯛ ꯑꯁꯤꯔꯕ ꯅꯪꯅ ꯑꯩꯒꯤ ꯂꯤꯛ ꯁꯥꯕꯤꯔꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯁꯤꯕꯨ ꯀꯃꯥꯏꯅ ꯁꯥꯔꯤꯅꯣꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯄ ꯂꯤꯛ ꯃꯆꯥꯁꯤꯕꯨ ꯁꯅꯥꯒꯤ ꯂꯤꯛꯅꯤ ꯍꯥꯏꯅ ꯑꯩꯅ ꯀꯃꯥꯏꯅ ꯁꯤꯗꯣꯏꯅꯣ ꯃꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯄꯁꯤ ꯁꯤꯔꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯅꯕꯅꯤ ꯁꯤꯗꯕꯅ ꯍꯦꯟꯅ ꯐꯩ ꯑꯩ ꯄꯥꯝꯗꯦ ꯁꯤꯗꯤ ꯑꯔꯨꯕꯤ ꯃꯊꯪꯗ ꯅꯪꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯑꯆꯧꯕ ꯑꯃ ꯑꯣꯏꯅ ꯁꯥꯁꯤ ꯍꯟꯗꯛꯀꯤꯗꯤ ꯅꯪꯁꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯨ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯔꯕ꯭ꯔꯣ ꯅꯍꯥꯟꯈꯩꯗꯤ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯃ ꯑꯩꯒꯤ ꯁꯥꯔꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭रो ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯤꯛꯇ꯭ꯔꯨ ꯑꯁꯤ ꯁꯤꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯅꯪꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯀ꯭ꯔꯤ ꯀꯟꯅ ꯇꯧꯕꯗꯨꯗ ꯑꯩꯁꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯁꯤ ꯁꯥꯔꯤꯕꯅꯤ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯍꯟꯗꯛꯀꯤꯗꯤ ꯑꯁꯤꯅ ꯄꯦꯜꯂꯨ ꯃꯊꯪꯗ ꯑꯆꯧꯕ ꯁꯣꯏꯗꯅ ꯁꯥꯕꯤꯔꯒꯦ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯪꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯅ ꯄꯪꯊꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯑꯔꯨꯕꯤ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯅꯒꯨꯝꯁꯤ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯃꯁꯤꯗꯤ ꯑꯩ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯀꯥ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯈꯣꯜ ꯋꯥꯡꯈꯠꯅ ꯋꯥ ꯉꯥꯡꯅꯔꯛꯏ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟ ꯍꯧꯒꯠꯇꯨꯅ ꯆꯪꯂꯛꯏ ꯍꯥꯏꯔꯦ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯈꯣꯟꯖꯦꯜ ꯇꯞꯊꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯆꯜ ꯂꯥꯛꯑꯝꯃꯤꯗꯅ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯊꯣꯡꯉꯤꯌꯦ ꯇꯥꯆꯧ ꯀꯔꯤꯒꯤ ꯏꯆꯜꯅ ꯊꯣꯡꯉꯤꯅꯣ ꯅꯅꯝꯃ ꯑꯁꯤꯕꯨ ꯊꯣꯡꯍꯟꯕ ꯌꯥꯗ꯭ꯔꯣ ꯏꯅꯝꯃ ꯑꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯀꯔꯤ ꯃꯃꯥꯏ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ
ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯑꯔꯨꯕꯤꯅ ꯃꯥꯏꯊꯣꯡ ꯑꯃ ꯁꯠ ꯑꯣꯟꯗꯨꯅ ꯉꯝꯗꯦ ꯑꯩꯁꯦ ꯅꯥꯔꯤꯕꯅꯤ ꯀꯣꯛ ꯑꯁꯤ ꯆꯤꯛꯂꯤꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯅꯪꯗꯤ ꯅꯥꯔꯝꯂꯤꯕ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯀꯩꯁꯨ ꯇꯧꯍꯧꯗꯦ ꯍꯧꯖꯤꯛ ꯋꯥꯏꯗꯁꯨ ꯀꯩꯁꯨ ꯇꯧꯈꯤꯗꯦ ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯈꯤꯗ꯭ꯔꯣ ꯌꯥꯔꯤꯁꯦ ꯇꯥꯆꯧ ꯑꯩꯗꯤ ꯇꯥꯆꯧ ꯊꯕꯛ ꯑꯗꯨꯝ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯤ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯤ ꯆꯥꯅꯕ ꯑꯩ ꯊꯤꯔꯛꯂꯒꯦꯀꯣ ꯏꯅꯝꯃ ꯆꯥꯛ ꯊꯤꯔꯛꯂꯒꯦꯀꯣ ꯑꯩ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯑꯆꯧꯕꯅ ꯏꯪꯊꯅ ꯁꯦ ꯅꯪ ꯁꯥꯎꯔꯅꯨ ꯑꯩ ꯁꯤꯕꯤꯔꯛꯀꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯤꯛꯇꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯤꯒꯦ ꯍꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯔꯨꯕꯤ ꯁꯥꯎꯅꯤꯡꯅ ꯃꯈꯨꯠꯇꯨꯅ ꯂꯤꯛꯇꯨ ꯐꯠ ꯀꯟꯊꯣꯛꯏ ꯂꯤꯛꯇꯨ ꯂꯩꯃꯥꯏꯗ ꯇꯥꯏ ꯃꯇꯧ ꯑꯗꯨꯗ ꯑꯆꯧꯕ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯔꯤꯕ ꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯅꯣ ꯏꯔꯟ ꯀꯌꯥꯃꯨꯛ ꯂꯩꯗꯅ ꯅꯪꯒꯤ ꯁꯅꯥ ꯑꯆꯧꯕ ꯁꯥꯕ ꯉꯝꯗꯣꯏꯅꯣ ꯐꯩ ꯅꯪꯅ ꯃꯁꯤ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯃꯁꯤ ꯏꯆꯜ ꯂꯥꯡꯂꯦꯟꯗ ꯄꯤꯊꯣꯛꯈꯤꯅꯤ ꯑꯍꯦꯟꯕ ꯑꯆꯧꯕ ꯄꯥꯝꯕ ꯅꯪꯗꯤ ꯑꯃꯠꯇ ꯐꯪꯂꯣꯏ ꯑꯗꯨꯝꯅ ꯂꯩ ꯍꯥꯏꯗꯨꯅ ꯇꯥꯔꯤꯕ ꯂꯤꯛꯇꯨ ꯇꯥꯞ ꯈꯨꯟꯗꯨꯅ ꯃꯆꯜ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯤ ꯑꯔꯨꯕꯤ ꯁꯥꯎꯅꯤꯡꯅ ꯀꯔꯤꯒꯤ ꯂꯤꯛ ꯑꯁꯤꯕꯨ ꯃꯆꯜ ꯅꯨꯄꯤꯗ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯦꯛꯇ ꯆꯠꯂꯤ ꯆꯥꯛꯈꯨꯝꯗꯅꯤ ꯃꯄꯨꯔꯣꯏꯕꯗꯒꯤ ꯂꯤꯛꯇꯨ ꯇꯥꯞꯃꯨꯟꯗꯨꯅ ꯀꯔꯤꯒꯤ ꯅꯆꯜ ꯅꯨꯄꯤꯗ ꯄꯤꯕ ꯌꯥꯔꯣꯏ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯄꯤ ꯇꯥꯕꯅꯤꯗꯅ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯂꯤꯛꯁꯦ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯒꯦ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃ ꯅꯥꯕ ꯐꯔꯕꯣ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯅ ꯇꯧꯍꯧꯕꯗꯥꯏꯅꯦ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯏꯕ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯀꯣꯛꯇꯨ ꯉꯥꯎꯈꯤꯔꯣꯏꯗ꯭ꯔꯣ ꯍꯦ ꯑꯉꯥꯡ ꯅꯪ ꯀꯔꯤ ꯈꯪꯉꯦ ꯅꯪꯒꯤ ꯅꯊꯧꯁꯤꯗ ꯀꯔꯤ ꯂꯩ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯏꯅꯝꯃ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯎꯁꯤꯠꯇꯤꯌꯦ ꯃꯁꯤ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏꯔꯣ ꯅꯪꯅ ꯁꯞꯐꯨꯌꯣꯔꯥ ꯑꯆꯧꯕꯅ ꯀꯩꯅꯣ ꯅꯪꯅ ꯏꯆꯧꯗ ꯍꯥꯏꯗꯣ ꯃꯈꯣꯏ ꯇꯥꯆꯧ ꯅꯣꯏ ꯅꯆꯜ ꯅꯨꯄꯤꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏꯕ ꯏꯅꯝꯃ ꯄꯨꯛꯆꯦꯜ ꯈꯔ ꯐꯥꯗꯣꯛꯅꯕꯅ ꯐꯅꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯟꯕ ꯍꯧꯅꯗꯦ ꯐꯠꯇ꯭ꯔꯤꯕꯗꯤ ꯅꯪꯅꯤꯅꯦ ꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯒꯦꯗꯤ ꯍꯥꯏꯗꯦ ꯑꯃꯨꯛ ꯂꯥꯎꯅꯔꯤꯕ ꯑꯁꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯔꯨꯕꯤꯅ ꯅꯆꯥꯅꯨꯄꯤꯁꯤ ꯑꯍꯩ ꯑꯄꯥ ꯌꯥꯝꯅ ꯁꯥꯕ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯍꯟꯕꯤꯒꯅꯨ ꯍꯩ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩ ꯍꯥꯏꯔꯕꯗꯤ ꯍꯥꯏꯔꯦ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯉꯝꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯑꯁꯤꯗꯤ ꯅꯪꯅꯤꯅꯦꯍꯦ ꯅꯁꯥꯅ ꯅꯕꯨꯛ ꯆꯦꯜ ꯑꯗꯨ ꯐꯠꯇ꯭ꯔꯕꯅꯤ나 ꯅꯪꯒꯤ ꯅꯃꯤꯠꯇ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯠꯇꯅ ꯂꯣꯏꯅ ꯎꯔꯦꯅꯦ ꯑꯩꯅ ꯀꯗꯥꯏꯗ ꯄꯨꯛ ꯐꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯐꯔꯤꯒꯦ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯅꯅꯦꯝ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯊꯧꯒꯜꯂꯣꯟ ꯎꯠꯈ꯭ꯔꯕ꯭ꯔꯣ ꯍꯣ ꯌꯨꯝꯁꯤꯗ ꯑꯩꯁꯦ ꯅꯈꯣꯏ ꯃꯌꯥꯝꯗ ꯊꯧꯒꯜꯂꯣꯟ ꯎꯠꯄ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯍꯦꯟꯖꯤꯜꯂꯣ ꯃꯤ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯈꯥ ꯇꯥꯅ ꯍꯦꯟꯖꯤꯜꯂꯛꯑꯕ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇ꯭ꯔꯤꯕ ꯃꯤꯗꯣ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯨ ꯃꯁꯤꯗ ꯑꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯐꯨꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯅꯪ ꯌꯥꯝꯅ ꯀꯜꯂ ꯃꯥꯜꯂꯦꯅꯦ ꯍꯥꯠꯂꯣꯅꯦ ꯍꯥꯠꯂꯣ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯁꯤꯕꯨ ꯀꯝꯗꯧꯅꯤ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝ ꯆꯠꯂꯣ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯉꯤ ꯀꯩꯅꯣ ꯑꯩ ꯏꯄꯥꯝꯗ ꯆꯠꯄ ꯉꯝꯂꯣꯏ ꯆꯠꯇꯕ ꯌꯥꯔꯣꯏ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯤꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯃꯁꯤ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯌꯨꯝꯁꯦ ꯑꯩꯒꯤ ꯅꯝꯗꯨꯅ ꯃꯄꯥꯗ ꯆꯤꯡꯊꯣꯛꯏ ꯆꯥꯎꯔꯦꯟꯅ ꯍꯩ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯅꯤꯡꯊꯤꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯅꯈꯣꯏꯕꯣ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯄꯥꯕꯨꯡ ꯑꯔꯨꯕꯤꯅ ꯄꯥꯕꯨꯡ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯅꯃꯧ ꯆꯠꯄ ꯉꯝꯂꯣꯏ ꯄꯥꯕꯨꯡ ꯆꯠꯇꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯆꯤꯡꯊꯩ ꯂꯥꯡꯂꯦꯟꯅ ꯊꯣꯛꯂꯛꯇꯨꯅ ꯇꯥꯆꯧ ꯏꯅꯝꯃꯗ ꯑꯁꯨꯝꯅ ꯇꯧꯕꯤꯅꯨꯕ ꯅꯆꯜ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯛ ꯑꯁꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯧꯅꯤ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯅꯝꯃꯅꯤ ꯑꯁꯨꯛ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯑꯁꯤꯒ ꯇꯥꯆꯧ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯃꯥꯒꯤ ꯁꯔꯩꯗ ꯑꯩ ꯋꯥꯔꯦ ꯃꯥꯒ ꯈꯥꯏꯅꯔꯒ ꯑꯩ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯦ ꯏꯪꯅ ꯑꯃꯨꯛꯇ ꯂꯩꯒꯦꯅꯦ ꯇꯥꯆꯧ ꯑꯁꯨꯛ ꯐꯠꯇꯕꯤ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯧ ꯃꯗꯨ ꯅꯠꯇꯦ ꯃꯥꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯅꯤ ꯃꯥꯒꯨꯝꯕꯤ ꯑꯃꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯍꯟꯕ ꯊꯝꯕ ꯈꯛ ꯆꯨꯝꯗꯦ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯥꯗꯤ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯃꯅꯤꯡ ꯇꯧꯅ ꯂꯩꯖꯔꯨꯁꯅꯨ ꯃꯗꯨꯅ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛꯅꯤ ꯂꯥꯎ ꯍꯧꯖꯤꯛꯃꯛꯅ ꯆꯠꯂꯣ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯆꯤꯡꯉꯤ ꯑꯔꯨꯕꯤꯅ ꯀꯣꯏꯔꯥꯎ ꯂꯥꯎꯕꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯅꯪꯕꯨ ꯉꯥꯎꯔꯕ ꯀꯩꯅꯣ ꯁꯦ
ꯑꯩꯁꯤꯗ ꯂꯩꯒꯦ ꯏꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯕ ꯑꯩ ꯉꯝꯂꯦ ꯍꯥꯏꯕ ꯃꯈꯣꯏ ꯇꯥꯆꯧ ꯂꯩꯕ ꯌꯥꯔꯣꯏꯗ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯤꯡꯉꯤ ꯑꯔꯨꯕꯤ ꯎꯄꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯅꯦꯝ ꯃꯀꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯅꯃꯧ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯕꯨ ꯏꯄꯥꯝꯗ ꯌꯧꯍꯟꯕꯤꯒꯅꯨ ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯖꯔꯕꯗ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯈꯨꯠ ꯁꯠꯇꯣꯛꯄꯤ ꯑꯗꯨꯒ ꯍꯥꯏ ꯏꯃꯧꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯏꯃꯥ ꯏꯃꯧꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯂꯟꯅꯤ ꯏꯃꯧ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯔꯨꯕꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯈꯣꯜ ꯑꯗꯨ ꯅꯤꯛꯅ ꯏꯃꯥ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯅꯃꯧ ꯇꯁꯦꯡꯅ ꯂꯥꯟꯖꯈ꯭ꯔꯦ ꯅꯃꯧꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯏꯃꯧ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯕꯤ ꯑꯁꯨꯝꯅ ꯑꯔꯨꯕꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯀꯨꯕꯣꯛꯇꯁꯨ ꯈꯨꯔꯨꯝꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯅꯦ ꯃꯀꯨꯅ ꯉꯥꯛꯄꯤꯔꯤ ꯂꯥꯡꯂꯦꯟꯅ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛꯇꯨꯝ ꯑꯣꯏꯅ ꯍꯥꯎꯅ ꯆꯥꯊꯣꯛꯂꯁꯤ ꯑꯩ ꯆꯥꯛ ꯊꯤꯔꯨꯔꯒꯦ ꯃꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯑꯔꯨꯕꯤꯅ ꯏꯅꯝꯃ ꯊꯤꯔꯛꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯔꯁꯤ ꯌꯥꯅꯤꯗ ꯏꯅꯝꯃ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯌꯥꯗꯦ ꯌꯥꯗꯦ ꯏꯅꯝꯃ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯑꯔꯨꯕꯤꯅ ꯆꯥꯛ ꯏꯁꯤꯡ ꯂꯥꯡꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯨꯕꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯈꯤꯔꯝꯃꯤ